yamna puwari ge sumari lena bai khoi gi narsinha gi Maharashtra narsinha gi sahi taret khuntak padagi manipur bu ningtamno bu honarami haiba simnison phungdo kheba tar kangla da pangtho ki bangrang gi cham ga humra taruk suba Maharashtra narsinha leikidabagi khoi kumon thom si kamaina yengbe mangsa ngarang gi limit se akhoi gi kar hade manipur gi akhoi ningthau narsinha sorry narsinha gi market like the bagi mapukumon numit high numit si akhoi ki manipur gi puwari da amasung mamang dagi hauraga ngasi maki amasung tungi mirol kaya da akhoi yam sathi na maru oiba adumba yamna kano kadhani singthaninga oiba yam significant oiba numit ama ni high ba ngarangi thoram si akhoi ki sahi khuding so dum pangthok tuna lapani ada hojiksi aina sum khanjaba haitare asigumba yamna maru oiba akhoi ki manipur gi puwari da haini laitana akhoi karhani ningsing ngai oiraba yam sathina maru oiba asigum nimit ase masigi thoram si masigi commemoration haitare ne masi pangthok pasi akhoi yamna low profile oiba mawngda yamna karhani miyam khub na khangna daba adaki karhani state level sarkar gi lenga ki haitare lenga ki maming tagi oina pangthokpa ya pangthokadaba adumba thauram ama oina sum tawbagi mawngse masimakti kitang nungaite haibatai masidi tasena makti akhoi gi public ki miyam punamaki oina manipur gi people community punamak kasil loina mak yahallaga adumaina pangthokadaba yamna state wide oina pangthokadaba adumba commemoration function amani na ai hajaningi masi subnagi kangla manung khakta akhoi gi karhane apikpa akhoi gi official oiba function nama khak keno pangthokpase aduga stage da VIP khara khak yauraga keno tobase akhoi haile katpa khotpa kari kara toba masimakti yamna ka hena formality da oina sanction gare haitare ado asi katang nataba sina akhoi karhane mamingtagi on pangthokpagi thormda male haitare aduna miyam khubna saruk yabi yana namki akhoi achoba thoram ama oina akhoi sahi khuding oina mase akhasi pangthokna naba masima akhoi khara khalaningi ada lenga nasu amasung atop leiriba akhoi civil society organization dagi horaga akhoi public kitam ta people kitam ta leiba institute mayam ma haitare na ko asima mayam sinane akhoi achoba thoram ama oina akhoi sahi khuding pangthok seba aduga loinana admaina to bataragati hairiba numit asigi maki significance masigi makano de akhoi yamna maru iba importance value adigi masina pigidaba message masina pigidaba inspiration motivation mayam se akhoi miyam ja adigi maru ina haurak liba akhoi mirol sing nauna akhoi naha oidiba akhoi mahiroi sing dagi hauraga na akano mayam sita makhoi de pigane adugi message to adu akhoi ahal oiba mayam budi akhoi khara adum khange khole adu asin di amu ya gadam nati ba hojik mirol tungda horok kadar mirol mayam se maroina mahiroi kalup se makhoi da pak san khangan na ba masigi numit sigi value masigi important se masigi khangan na ba adu ma thonam se saw na ba akhoi pangthok na ba mathang se di akhoi khona se ba yes ada lengak sina su lengak sigi maroina masigi akhoi ki yam concern or department akhoi ki department of archaeology masina ngarang so silaga pangthokpani adana masina ate department singa akhose DIPR ga su oibai adigi ate ton department singa loina department singi su magi office ta kalida amasu magi office ki complex ta yam paksan pangthokmina seba ada clubs lekai gi clubs singa su adum pangthon seba aduga admain tawgadabani ai admaina haijaningi aduga loina na sigi mari lena ba wari lai akano se akhoi gi chapter masiga lainaki ba akhoi gi 7 years devastation sai taret khuntakpa amasung awana akhoi manipur bu kanoda masiri makhoi na loksin na sai taret makhoi na khunta akaren tawraga conquer tawdana khotna leramba kholamba adigi matam dugi maitai akhoi miyam lamdam skip miyam si makhoi na otna naidna tawkhiba khotkhiba adigi miha mipun chathakhiba adigi imungda mi mayam khoichillaga thamaga mor bora
mai tharga madugi kanoduna suffocation to halaga heart kiba khotkiba sima wari mayam se wari singbun mayam ama thorkani lady basni haribo wari mayam se masi akhoi syllabus da akhoi ki class appear kanodagi anemba thaki class ge horga awang ba thaki class kanokti master book level da kano se wari se padana yohon gedau nai aduga masigi dam ta tongan ba akhoi kano se kar hani yam padana yobotare haitare syllabus se aduna masigi wari se hoi board of secondary na loba makhoi na piba textbook sing ade question gi karigi adagi university gi adagi simu mayam se sidai da loin yahol lagana akhoi ki manipur gi community punam ki mahiroi punam na akhoi kanglup ki karim ta thidna mai te khakta natna kari kar natna loinamak textbook se yahol lagana baksan khangan se abo adman to kan du da madu da akhoi ki manipur gi akhoi sense of patriotism je akhoi nau na hor kadaru aduma mahiroi khunai da khara pibungam gane haina ai admana hajaningi yam noi je usa ko ji ji lady ba film sida mama lei ba pu hena nungsina na ba sigom ba akhoi athoba singi syllabus sing curriculum hapasi am tangai fa da yam noi je makha ta abdul laksani ngi sinai khoi gi